Handak social media da viral okiba pastor Takelama Ramananda Kauba Miyoi Amana Maitai lining amadi Furupta Nungaitaba Pokpa Wafum Ama Fongdoki Matanga lining asi Chatpa Amadi Furup na Mahaki Matakta Akanba Wafam Kea Tambagalena Sengdorokna Wafam Tam Krabatunda Ngasi social media gi Kotanga Amadi video footage Amada Ramanandana Lale Haina Sengdorakre Panbayabadi Mahana Fongdoki Wafam Aduda Manipurgi Ningthau Lesemba Sanazawa Arambai Tengol Amadi Atai section Kaya Dagi Penda Wafam Kaya Fongdorokpa Laikrabani Biamakaki Maramda A Makoibu Nangki Jaiki Hirabu Chanabi Asi Ekoi Maitei Chilenau Shingi Chanabi Gasuyam Namana Boirami Aina Makoibu Chaiba Ngamba Chanabi du Palaga Chaiba Ngamba Duda Iramda Masigi Bible Imainbel Maroina Mitei Praja Singha Yamna Waroba Nuaitaba Aina Dharma Bushitaba Nat Bushitabumna Kanki Masigi Dongte Shuyam Nuaizade Tudog and Dogna Yuki MP Shoy Biriba Iningto Shana Jaubana Shu Magi Tamoy Shona Nuaitaba Pongdor Puduay Tenazare Madu Bukanda Yam Nuaizade The same Namakai Izatibu Nungsise Nat Punungsise Ushitoi the Bakarishu Lazade, community Amatabu, Jati Amatabu, Dharma, Amatabu Singnaba Karishu Lazade, no matter the Ain and Nangudu, the Singnama Zati Bunung Shida with the Ginganki Bashunate, Mudu Shoi Kibani, Shoi Kibadugidama, a Prajamiamda, Iriza Singda, to do Hendogna, Ining Toshana Zawada, Map to Biu Haina, Mediagi Tonga, Map Nizir.